election की Matam दसु लाग मैं तो election न तबा तो पा issues कर दसु ही लाक्ष्य रमी आदो ngasi की सुमाय ना मी पुनबा सिंगासी ना हान रमाले आना सु पुनी पुल्लगा खरा कोई Meitei पांगल की इसन सिंग इसे सिंग सुयावरी mayam punamak पृथ्वीदा mayam ना ngasi सोंगनरिबा होनरिबा तानरिबा पुनमक्सी जाति मोइबगी मसागी आइडेंटिटी जाति मोइबगी मसागी चनेलॉन्चट जाति मोइबगी मसागी लेइभम थोकपा सेमेना लम इज्जत मदुगिदमतन मणिपुर की पुवारी थोइदो हेंदोंना यामना पुनिंग नुसिनिंगाय ओइबा ngasi ngasi mai gi mang da phami bai chel cha sing si hoi matam du da boundary ya tringe gi mang assam gi manipur gi boundary ya tringe mang da history da barak valley si part mo na khoi andam leminar pagi do yam nung shiba wari ma khapti akhoi maidana assamese na leiriba irrespective of Burman adagi bodo adu ada loina akhom leiriba mayam to assamese na ngasi khangnariba phurup aduga ngasi manipur da leiriba amadi assam da leiriba Meitei na khangnariba phurup aduga ngasi manipur nagaland amadi naga da leiriba koi manipur da leiriba naga zain khangnariba phurup हाइरिबा पॉलिटिकल एंटाइटी टाइटल से मिंग चसे लाक्रिंगे मांगा इखोई से हौरफम अमतने हाइबगी नुंशी खरबा फजखरबा हिस्ट्री अदुगुंबा माव मणिपुर गी अदुगुंबा नागालैंड का ताइनरिबा बॉर्डर दुदा मखेल हाइदना खुल्लम लई हाइरिबा दुगी मखेल हाइरिबा खुल्दुदा ngasi su nung ahum yungagre karamba nung ahom naga samali Meitei singsigi kaina giba leminar mafam ne ai kui risaluba mau students ki kangbu na kauroktana hojiki hairiba khoi gi horpham ni hairiba manipur gi tampang matam da loina ising akani leirami singa si Meitei na tare ulamse ising du kangaba matung dai khoi na kumthakiba Kanglup amana adai da lehoba Kanglup amana eastern part sakhiba adana ngasi tangkhul sadu dai na khangnariba adaga western side sakhiba kangbu jalarong gi groups laigriba aduga Nagaland da lehoriba aw angami lehoriba aduga Assam lom da sakhiba kangbu sina ahom haina tarone ngasi Assamese na leirisigi apun ba horpagi laiminnerbagi adugi mafam dune Hojiki makhel sidaina semgat pa horaiba ekar nimfu gi mathakta mau gi sil nau sing lampire aina han ha honorable chief minister of Assam agi marup colleague Hemanta dasu aina wari je tokan masu gam haroi mangai aduna sumaina ikoi gi history ikoi gi horukpam Manipur 1960 the same Manipur nate Manipur 1940 the same Manipur nate Manipur ki puari da sathi ba mihat mipun miot minei nangakan da imale bak semakyu nga agalaki ni kallagalaki sahi tare khundak pagi khubak ta yari lengaga nupa gai morok tharaga kamarun ko hojalaga hatkiba Manipuri imale bak ki tangkak Madudagi kannana honabada Maharaj Gambir Singh Maharaj na laukiba role Narasingha Maharaj na laukiba role Hira Chandra na laukiba role adugi mathangda sathira British ke mayokta haukiba landa Maharaj Kulachandra na Kanglagi aduguma senglaba akhoi konung ado British na thugai biro matungda Maharaj Kulachandra Pharga
British ki masing yamaba pangal kalnabala mi singtuna Andaman Nicobar the Lloyd Harbor. Manipur ki miyam na irang horakpa Maharaj Kulasandra Tatuk to be a roy head. Matam Dugi, Governor General British ki Mana Dugumba England the Queen Elizabeth ki Ayawa Lorkanda Her Excellency Shumaitok the Manipur ki miyam na Horae Adonai Koi Maharaj Kulasandra se Tatuk the Bayaro Dore Kramaitok Sigan Habakanda Andaman Nicobar Zail the Lake Ravadugumba Maharaj Kulasandra do Adudi Mangundagi Amukana Bitriski Mayokal Hororoy Aduga Queen Elizabeth Lan Cray Haina Hilo Aduga Tado in Harpada Adugumba Governor General Britiski Sakti Lerabuduna Andaman Nicobar Satlaga Maharaj Kulasandra Nang Tatok Pirage Maharaj Adagi I Britain dagi Her Excellency Queen Elizabeth ke yaba fange aduna nang se ama khakang di soito bodai kari seno adudi ai amuk hanna British ki mayok lal horroi adugai kiwa madunga se ning sing haningi mayamda no ai mi amada Maharani whatever to me, Madai Lalena has a bungamoy. I ishore the day and a soikibalan Pingapi have the Yaya to me that the Hajabungamoy Duga Manipur Amohana Manipurgin Khatam, but the Sinero Haragadi I soitoge, British Mayokal Horo and a soitoge, not this soitoro had a tauki, there was the elder like Hibadu Manipaning Tauki Masama Sunator. Aduman in Tauki Masama Sunator. Cachar dmakta palamba sana macha uhum ningthau leiba ko ina palaga leram nungshi khrabai ko gi sigi pot mayam sing asi koi kana gumba kharna masi lanna puthok ta gi langnari kana gumba kharna lanna sandok ta gi langnari kana gumba kharna lanna distorted history phonga mamang gi mayam se lanna uhunna bohonari Yaroi akhoi leading either Maruin I leading in the Madugi, Hongto Hongin Toba, Amata Maduga, Nam Sunga Moikanana. I know Assam, I could get Tana Tanavaya, Vadumba, Igi Malaysian Assamese. With a right, I know the Assamese Minister Shoiko winning to go to Siki, Makhel in the Apunbugi by Quigi, I sample a pen. Madugi the Muktai. Lam ekar nimfu reserve toroga leire aduga lupa crore kun gi mate ka thasang na thadar kai sem budu akhoi mayam gi horpam ningsing na bigi aduna isagi jati kanna langna biyo isagi furu yang wana kalakpa yang wana hingga ko Meitei niko yang wana hingga ko Manipuri niko Nasi Manipuri Zati Assam su se jalarong kari mayam su tari yang wana hingak pa ipai pusing na ay nga sai jabado ka manung da morok tharga halaga nupa puna maghalaka na nupi gai awagi nupa sing na namdana yumda laisalaga madugu mududagi liberate tawna bahona rakpada lawkiba Narasimha Maharaj ki madudai da Hirachandra na hodokiba guerrilla warfare nungthinda angau sarga salaga nupi mayam dra yum sangaga sangni ba sarga organize soba ai hayeng lakani ai hansin lakani noi da thang korkani aduga awasing do numit da to hat ka da bani nungdang gana jungle da nungna thang sarga madulagi kalakti bai male ba ko aduna akhoi gi marakta ningsing hanma makangna Manipuri sing not only Meitei Manipuri ate loi sule ko
koi Manipur tadi Manipuri singda akhoi na ngasi awada sathi na akhoi bo chahi tare kunthak tiba akhoi masel gi marakta mon pana da ba British ke mayok ta thengnara maya ba pot thom da ba pot thokiba akhoi masel gi marakta mon pana da buari karana sakin mase huji ki mirol da tawi gano akhoi bharat ta tillab matung da bharat ki yam saukhok chaningai wai ba du citizen na mai ngasi wai regle bharat na akhoi ko ya mu yamna bharat ta tillab matung da ikai kum da pi respect tawi hoi mamangi matam tokro ngasi adugumba bharat ki honorable prime minister Narendra Modi ji la ab matung notice ngasi yangai ba miyeng Manipur de yangai ba miyeng nahi na biyo Andaman Nicobar da akhoi bhawna aigi pa do aigi ning thong do ina nom ta lai kat pa chalu dra ba du ki mafam da Bharat chawra Bharat chike du home minister Amit Shah ji na salaga adu gumba Maharaj Kulasandra bu bandi oina thamama sing do Manipur gi sing na ming bigri do madu karam sarkar Parbat Manipur Mount Harriet ki maminga lairam do Parbat Manipur na Manipur gi Mount Manipur na maming odak pi karigi khange eba ekoi gi spirit ekoi gi leibang ning gi wakalon kathok ngamba sacrifice aduna Assam da leiriba Manipuri sing ngasi ai gi thamoi lege na apil dokjari sokhai taraga di mina usiloi ai gi sagai gi minga ai gi lanayo minga lup semba tu Manipur gi adagi lakwa macet ki wakal londuna Assam da leiba mayam sukai ba magi mamang ta nungai ter Manipur gi pira pa influence Manipur de sagai gi lup sulai ba maram mathe ado ba khoi lakwa da gi BJP government ai lakwa da gi madu am da sanan Assam da so inga sia apil dor se punna leyo Manipur sing noi yamna ijut leiba Assam gi citizen Assam gi leaders sing yam respect tawe koi Manipur sing bo yam respect tawe Hemant Biswa Sharma honorable chief minister yam dynamic oiba yam the first sighted oiba CM ni hanagi sonawal sun but ai handa ki election ma ngai lam bada ai harimi dudi mayam da language examination thaba gi port ma sei na ba lei do ek kudak da kunanda haraga loan du ya khadai na du loan ya boi du yes kudak da ne boi di ai haman da honorable chief minister dai request of smai to na koi Assam Public Service Commission gi or examination gi parikha thaba matam da koi language di mata na problem ma lai koi Manipuri sing gi madu khara maten pam bi ka ma dum moi koi gundaloi charu ka dum to ka yar aga to so akhoi gi leiriba Manipuri sing go minorities hoina special status ma piraga protect to wai se mag in principle mana yar ga leiro in principle adu gi video recording imon su lai aina nan kundal ga founder ga mango da samu remind to gi bani ai soi to nge hari aina adu video do tha gi adu nai koi pani puri thiba ahalaman masak khangba mathok tai aduna Assam da leiriba Manipuri sing da ina ngasi Manipur gi chief minister moina ai mayam da apil tok jana kum si ai khoi gi nat sanabi pijet chapcha ai khoi gi nat sanabi pijet chapcha ngam thangda bani aduga madugi direct la shoot tambada khotpada isa sing inau sing Kakai sa da ba kudong sa da ba
ꯐꯪꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯟꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯈꯛꯇꯪ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯋꯥꯡꯈꯠꯂꯦ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯅꯧꯕ ꯂꯩꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯤꯄꯨꯔꯗ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯦ many things adagi national sports university bharat ki amat ngairaba chaukhaba bharat sigi amat khata ngaiba du national sports university honorable prime minister narendra modi ji na manipur da piraga leire aduna atoppa lamda yam wana laina su tamba satpagi bukta inak nang na hujeti rail lambi ngasi ga koi good train khongsang yore 24 ki mamang dadi imphal train yordorabani jiribam helicopter service leire athuba matam da soi khalli koi silchar to imphal hanagi flight leiram da budu adu flight to resort to hornaba adu loirena jiribam da akhoi gi handak arunachal da tawgiba dwaina akhoi gi short running akhoi gi plane macha taba yaba airport samganaba yam naksanna ba haiba tare asam leiriba north east ki port mayam si udan gi makha da loi samnarabani haiba singi facilities krai khoi tawna na busukan honori aduna ichanjing isasing mayam khoi manipur da lakpiu ere sudamba ade buri khoi guest house ama yam saung ji sagale singi leader singi ningthau singi guest house haidana madu ai mapanda leiriba manipur singi la pada madu dai dai akhoi gi damta su priority fi gani mada leibam soidana ai madu sangani aduga inner line permit matam sang na gi tungda masing yam jadraba akhoi gi manipuri furup si indigenous population of manipur si mang higadra na ki budu ngasi aduga bharatiya janata party gi makha dai ko inner line permit pibire adu hai base apigi original manipuri sing dadi madu inner line permit ai tawgunu oi na tawboya roi na hai problem ko jang madu ki sakta dum khangna pone sakta lon ga dum khangna pone ba ane am sara ju oi na to se da khoi bne ba adu ga aseng bai siga original to ko khena ba adu nai yam nungai sumai na unity am ka sambat pagaloina na ai gi leiriba furup sigi ai ni amna wa se ai kondan da swai bane kodan noi tawr kanda economic survey am to kramai na hingi ai gi leiriba manipuri sing se asam da kramai na hingi mai magi imung da kari chari kari thai school tamba kana yauri tamda ba kana yauri right tamba ngam da ba yaura asi di government gi leiriba bharat sarkar gi leiriba scheme mayam se laying mangam da yauri bra laying na gi card da yauri bra madu mayam no nang data ma noi khara tawr kan da imon da khangal lagai asam gi chief minister da yemo ai gi praja da leiriba la ka suksing manung da si ba huwa phangri si na phange si ge jaga se da si wali do imon da hairaga ai special moi gi government gi machinery sing tha lang na ba hai gi na inau da soi hai bani aduna ngasi ai gi lakpa gi roina na adum dang dobiyo tim mama sembiyo jaga ge ai imung da lekai da hojai da nagong da silchar da sigi khunji dai da akhoi gi anaba gi card che honorable prime minister na piri ba lakh manga gi card free dani adagi ujwala schemes ki adagi PMAY gi yum sa so many things schemes haiba pose akhoi government direct yobang am da budagi silchar gi leiba representative sina akhoi gi minority ne na thoi bi da bagi manipur da thoi sidagi wada nate haiba pon ma ya da hujidi akhoi gi government am leiram ni na madu dekai gi list to pibi raga ming ne magi aadhar card number ne madu gi pibi raga da di khwai da gi sigi agent oina yaga da akhoi honorable chief minister hemanda Zigi Manau Singdong to watch it, my Manjim Pula and Yai Mase, Sujindro said.
aduna Assamgi Manipuri sing leibikho sing na sothaba nungai na layo bona sing ngasi adune pelais saningai phangdi habi waba leibe adum balai tabba lai manam de habi kapot yum leite habi kapot adu tawbunu manam de government gi scheme singa or government gi scheme na thungmang ngam daba tangai padabadu akhoi leirina akhoi na su mateng pang ya ba pa ba aduna yamna hoji Assam government ga akhoi ga yamna cohesive relation machine manok dong akhoi day and night yam nungai de handa ki sing chawbada awana tagiba Assam gi pon mayam do akhoi yamna madu gi awabada akhoi saruk yai sing chauna sigiba kai gi ba yum sing tawriba mayam do not only akhoi Manipuri khata natna Assam apum thokriba punamak tu gi I convey my condolences aduga madugi mayam dugi awa du sai saru gaure nai honorable chief minister Hemanta Biswasis this high giveni aduna ai yamna ina matam congress lai a mamang do lai ngai ina nuai de basi baban namaka saraga sidaida any kailong tholupa kanda akhoi state ki security ke thamma kanda mayam ga akhoi ga Assam leiba Manipuri sing sika Manipur da leiba akhoi gi mapa masa silina akhoi mayam pawdo pawkin to ma ban amaka kan hona jaruri laibak thibadi hai ba lam se dispute kitang leidana akhoi gi adagi lam ju yengo sona thagi ba no seran turan maming pan jal leirum na koi Meitei ji birani akhoi se akhoi Meitei de akhoi di yong ko moi khara gi wane ko koi afa mayam am ju lai dana ko aduna berani aduna ai uji ai madu ai no ji athau bada hang bada kundal na magi lam ma lai de hai chumbra khande lam du kari ma lai ra ga dai immediately madu gi ai sana na ba not less than 10 crores ai madu gi baban na sana na ba gi lam du ko het pira ba lam du ko het pira de ba ai matang gi cabinet de ga decision lo re ko da adu duma de mayam lai thaji ba picture ma ge ama katanga be a citizen of India, be a citizen of Assam, you have to loyal to the Assam government. Assam government na pamdaba, Assam government na yaningdaba, Assam ki leiriba ki mayok to tawya ba thabak akhoi tawum se politically, democratically, whatever the grievances you have, noina relate ade to bong amdar su please do relate through me ai madu bidam ko mayam bidam kai akhoi matam punam to we should support the present government of Assam, we should cooperate aduga we should help to them aduga last ai amuka na ida ke Manipur gi akhoi na ngasi sahi tangkat buari da mapam ani hum da phene mi kha pon khiba akhoi migi minai wina nei khido akhoi linjen mana da bin aduna ai gi oiba ego ai gi oiba profit benefit thado kanda akhoi mayam gi oiba pun magi wakhalo na mada wak to wan jadingi aduna Assam da lebiri ba Manipur sin punchen bio Manipur gi di je loina mayam ubiram gani Manipur am ngai robani loina chingtam punjandana aina chathariba government na chathariba war on drugs ki sida loina naga aibal haudre Meitei aibal haudre kuki aibal haudre loina pulla kana koi all out war against drugs ko unitely koi pulle haure yam nungsina na koi lere anda siroi lili do biram gani siroi lili do ada gari thabam lai tre ukul do at ni je ahing nungin created in the night aduna koi hana leiramba jingtamgi marakta leiramba gap jati masel gi marakta leiramba gap puna mak koi ishorna sanbi duna koi miyam gi Manipur miyam gi panri koi solve tawre aduna Assam da su leibiriba mayam sansing sasing ai isa gi tradition isa gi launcher shanabi jati gi ijat ngaga himbudo aduna nasi be able to bring Manipur Sana Reba and Asida in Madu Degi Lebanon.
ngasi akhoi Assam da oiraga su akhoi oiba traditional nat ki pije chacha selaga nat ki oiba chanari kaya na pullaga akhoi bu receive to biramba akhoi bu unna bagi tanja pibi basi kam kai Assam da leiriba Manipuri punamakku ai hana na kuramjari amade thagachari jai hind